Ngasigi oiba tongan-tonganba nungthil pause kharagi collection tawduna thamjagi Kuki na kapsilakpada law suba ahal ama Khudangtda panduna sokle hairi SSB gi bunker mayada nomaina palabasu maru ama phawba hallaga kapkhidre hairi matam sangna Kuki na maitai da onsilaga nomai amasung bomb na chingba kapsinduna attack torokpa takhidraba tungda president rule manungi ahan bathokpa thawdo oina law su ringai da nomai kapsilakpada maitai lomi ahal ama Khudangtda panduna sokle hairi thawdo ase ngase nungthil pung 3:35 tabada Moirang police station manung chanba Phubala awang lekai ga nakna leiba high canal loisilakpa lokon da thokibane nomai maruna oi thangba Khudanggi mathakta panduna soklaba ahna dugi maming 2000 biren chahi humpu kawi ma hauzik Bisnupur district hospital da ukatuna layingli thodok topam dagi phangba pauna hai lokol aduda lomi kaya ama lanna law suruga lei soktuna leka nariba 2000 biren chu ma ki labukta law sudun lei ma na law suriba mapam adudagi meter tarom tamak chatlaga SSB gi bunker amasu lei automatic nomaina kablakpagi makhol mapanrom taki tanja aduda ahal adu nomaina pale haiba khangnarakhi adubu bunker aduda miyambu ngak senabani haina leidiba central force sing aduna nomai maru ama phawba kaptuna khut hankhide nomai kaplam libasing adu high canal lomda sangsilaga kapa oiramgani haina lawnari hauzimaki oinadi karamba mafamdagi miyoi kayana nomai kablakkhibano amasung makoi kadomda nanthokkhibagi haiba chapsana khangmangamdri hospital dagi phangba pauna hai lomi asigi Khudangtda panba nomai maru adu sara natraga 12 borgi maru nate 303 rifle gi maru oiba yai nomai maru aduna Khudang adu phawdoktuna chatkhre adumakpu mahak thoina khudongthiningai makti oidre hairi nomai kapsilakpadagi lomi ahal ama sokle haiba paw phangbadagi Bisnupur district police commando gi kambusang mafam aduda changsilakhi thodok adu thokraba tungda makai kiyadagi nupi nupa sing lambi da thoknarakhi khudakki tidem lambi thingduna protest tawba haukhre makhataba paw ngainari makhatana Manipur tugaina bo honariba masak khanglabasu karigidamakta maithiba piba ngamdribano haibagi wahang lakle hairi Manipur gi apunbigi saktam tugaina bo honabada natana Manipur da leiriba yellow purup singi marakta amaga nungsinadana ba thabak chathari haiba ase Manipur da leiriba miyamgi luchingmani haiba singna masak munna khangle haina miyam tinba mifam kayada wangangbada ichang thongna phongdokpa lebak miyam adumak tawa phangle aduga Manipur tugaina basiliba ase bara lengangna mapung oina chathari bara lengangna Manipur da leiriba yellow purup kanglup singi marakta amaga nungsinadana ba hu kamchenbagi thabak chathaduna lakli haiba sisu phongna adumak haiba wafam ama oire asumna bara lengangna Manipur da yengleba miyeng ase karama miyeng no haibagi matangda mayek sengna phongdoktuna miyam tinba mafamda phongdorak paiba se khwaidagi lebak phabani haina khale adubu lakli bofamdi hauzik phawbada Manipur tugaina bo honariba apongbo yengnaba masak khangna karigidamakta makhoibu maithiba piba ngamdri bano haibasini yengnaba maithiba piduna Manipur kangi haiba tarabadi Manipur da leiriba masing yamlaba lupsing ase amat oina ponchitnuna apunbagi pangal sakatpa mathau tai adubu hauzik Manipur da leiriba maraibak ningbadu yumpham oiduna sangkiba lupsing di amat oina ponchinba ngamdaduna leiri lupsing asigi luchingba oiriba singi marakta su ponchinba yadaduna amaga yengthinaba manma maungda miyamna pamdaba thabak thawong satharakpasu adumak uba phangli maduna Manipur tugainaba apongma masak khangle makhoina Manipur tugainaba khujin tharang kayamrum chattari haina wangang bakakta oiraga yeknaba oiriba adubu maithiba pinaba honaba ngamdaba haibase khwaidagi lebak thibani maduna ekoi masel kayam kuina punchinba yadana khaibung taduna leigadoribano madu oirabadi Manipur tugaiba pamliba singna irai laina Manipur tugai ki gani haibase kangpham toi maduna Manipur kannaba yeknaba maithiba pisi haiba tarabadi ekoi masel amatto oina punchinduna apunbagi thawna pangal sagatpa asi khaktana oigani maduna tana miyam tinba function kayada wangangbada maraiba nungsiba saduna wangangba khaktanadi Manipur kanba ngamloi haibase maraibak ningbani luchingmani haina leiriba singna kangpham toi amaromda hauzik Manipur gi miyamgi mihut oiriba MLA singsu makhoi masal amat oina Manipur kananaba lawpham tokba thodang adu lawba ngamdana leiri ngasi phawbada MLA singna Delhi gi luchingba sing unaduna makhong thinduna ichang thawna Manipur da tokliba lal ase karigidamakta hauzik phawba lusinaduna thamliba karigino bara lengangna Manipur da yengleba miyeng ase hangmali achumba miyeng yengo haiduna ichang thawna haiba ngamba MLA ama phawba yaudri asumna miyamgi mihut oiriba MLA singi achauba asoiba sing asi Manipur miyamna manung hunna khanglabas makhoina asum free da thadoktuna thamliba asi karigino haiba wangama lakli asoiba khanglabadi chumthoknaba honagadabani maduna ekoigi miyamgi mihut oiriba MLA sing asina maraibak Manipur kananaba lokpham tokpa thodang adu lawba ngamdre miyambu karisu leitana khongyagi ufulgum tumit kangum khalle haibase khangna leibak miyamna makhoigi asoiba sing asi chumthoknaba lokpham tokpa thodang adu lawdriba asisu leibak miyamgi khwaidigi asoiba aranba mani maduna ekoina leibak miyamgi asoiba aranba
ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯆꯨꯝꯊꯣꯛꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯥꯎꯕ ꯇꯥꯟꯅꯗꯨꯅ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯐꯣꯡꯅ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯉꯥꯡꯕꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯇꯣꯛꯄꯤꯔꯣ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯨꯟꯅ ꯂꯧꯃꯤꯟꯅꯅꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯏ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯄꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯡꯗꯣꯛꯄ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯁꯤꯜ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ 15 ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ ꯀꯨꯝꯖꯥ 2005 सस्पेंशन ऑफ ऑपरेशन सु चथबा होखि खुलाई पाइबा कुकी यूजी ग्रुप 15 अदु 13 अमना केएनओ अदुगा निपान अमना यूपीएफ ता पुंचिलगा सु चनरखिबनि मणिपुर लेंगा खंगंदना इंडिया गवर्नमेंट चथरखिबा थौंग अदु यारोय हाइदुना मणिपुर गवर्नमेंट प्रोटेस्ट तौरपदगी कुमजा 2008 की मैकै अहुम हाइबदि इंडिया गवर्नमेंट मणिपुर गवर्नमेंट अमसुंग कुकी यूजी ग्रुप सिंग अदुगा मैकै अहुमगी ओइना सु खुयेकपिनखि सु खुयेकपिनबा अदुदा इंडिया गवर्नमेंट का मणिपुर गवर्नमेंट का ग्राउंड रूल समखि ग्राउंड रूल अदुदा डिजिग्नेटेड कैंप तरागा मरी हांगदोकपा मखोगी कदर सिंगदा था गी लुपा लिसिंग अहुंगी चांगदा स्टाइपेंड पीबा अमसुंग मणिपुर की टेरिटोरियल इंटीग्रिटी दा सिंगनबा याबा वफम अमत्ता पुखलोय हाइबना चिंगबा यावी पुनमा असिगे मथक्ता अनौबा केडर लौदबा ट्रेनिंग सेंटर हांगदोक्तबा मखोइना पाइबा खुलाई सिंग डिजिग्नेटेड कैंप अदुदा अथॉरिटीना सो अमा पाइबा मखोइना सो अमा पाइरगा उpu manungda thamjinba haibana chingbasu yawi ahanbadadi kuki user singna kari tawribagi haiba kanamatana khantarubasu tawde khanabasu laikite adubu kumja 2023 gi me ahumda thokiba mitaida kukina landarakhiba matamadudagidi kuki user singi pandam makoigi tabak tharom sing loina khangmangam lakhi thokiba kanglukki irang adugi teksak punama kuki user sing adugini makoina designated camp da thamgadaba nongmai amasung lengdana laigadaba surasanpur da mitegi mayokta chaliba relay aduda lanmigi uniform setlaga apaba makalgi automatic nongmai sing pairaga yaukiba adu sugi ground rule thugaibani adugumba thong ama chatharakpada india government ngasi pawba kari suhaidana leiri mitei singi yum mai thaba miyat mipun chataba khodimakta kugi uji singi kedar chenai adubu india government na hauzik pawba makoi ase criminal ama oina lawba ngamde makoi yaudravadi india panba ngamloidabodona lawri india government na kuki uji singbu lupa karor mayam ama thadaduna chahi kun yok thaktuna laklabani madugi mahi oina manipur da kanglukku irang tolkhibani hauzikti sales mayam ama thadakhre aduga makoi da thamlamba pandam adudi india government na phanglamgani haiba thajade masigi su mathakta kumja 2024 gi February 18 da Manipur Legislative Assembly na kuki UG gi suspension of operation dagi withdraw tawbagi warep laukrabani parliamentary democracy chatpa lebakta assembly gi house haibasi asupani house na lawkiba warep ta India gi prime minister na traga home minister na warep lawbangamde maramaduna makai ahungi suspension of operation adu hojikti chatnaba yadre to khaina India government ka kuki UG sing aduga su tawnogi haibana amani adubu su na maram oiraga Manipur da pamdaba thogdok ama tholakpa yaroklagadi madugi tekchaktugi India government chenba yaroi ngasi pawbada kuki UG singna mikhal matamda makoina khanba miyoi adu bot kananaba khonaba natana afaba thabak amata tawkidri Manipur da kunda mineriba maitai natraga naga sing thamgisi kuki gi micham miyambu hana sudu yawba UG group singdagi maning tamanko kuki gi micham miyamna maning tawna aki tujungba amata yawdana makhoigi mihut khanba ngamalaga Manipur Legislative Assembly da thilakpa ngamba numituda Manipur da ingtapa purakle haigani Manipur da kanglukki irang thokraba tungda mitai singbu national highway singda chatpa thingibasu makoinani sumatagi miyam adu makoina central forcing utchaiba yanaba sizinabani India su mapangal kanba amasong intelligence network yamno wangbanina kuki singna pamriba sik karino haiba khanglamgani India government na kuki UG sing loibani makoina thagi sakthak hunbani Manipur lengaknadi chahi amagi mamangda su abrogate tawkhrabani hojik India government na sugi luchingbusinga tu sangdokpagi matangda wari sanari phaminari chaminari New Delhi da fawba kauraga wari sanari matang asida panjining wafamdi ingtapa Manipur ama matam chupagi oina ohengi haiba taragadi makhatana su sangdoloidabani madugi mahutta track down chataraga Manipur kallu haijaningi haiba wafam phongdongli